ꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯏꯕꯛꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯩꯍꯠꯄꯤꯔꯕ ꯍꯦꯟꯔꯤ ꯚꯥꯏꯜ ꯏꯟꯗꯤꯌꯥꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯄꯣꯛꯈꯤꯕ ꯍꯥꯔꯂꯦꯟ ꯁꯦꯟꯗꯔ ꯀꯧꯕ ꯅꯨꯄꯥꯃꯆꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 6 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯐꯥꯔꯝ ꯑꯃꯗ ꯌꯥꯎꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯚꯥꯔ ꯄꯨꯝꯕ ꯄꯨꯅꯕ ꯁꯦꯜ ꯇꯥꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯍꯤ 6ꯇ ꯉꯥꯏꯔꯤꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯕꯨ ꯁꯦꯟꯅꯕꯒꯤ ꯊꯕꯛ ꯃꯍꯥꯛꯀꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯇꯥꯜꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯃꯍꯥꯛꯁꯨ ꯁꯥ ꯁꯟ ꯂꯣꯏꯕ ꯐꯥꯔꯝ ꯑꯃꯗ ꯌꯥꯎꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯑꯗꯨꯗ ꯊꯋꯥꯏ ꯆꯪꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯐꯥꯔꯝ ꯑꯗꯨꯒꯤ ꯃꯄꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 12 ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯗꯣ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯃꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯕꯗꯣ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒ ꯇꯣꯏꯅ ꯈꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯍꯤ 12ꯗ ꯉꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯗꯣ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯄꯨꯟꯁꯤ ꯂꯝꯕꯤꯅꯤ, ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯐꯥꯔꯝ ꯑꯃꯗ ꯑꯃꯨꯛ ꯌꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯤन ꯃꯅꯥꯎꯁꯤꯡꯕꯨ ꯊꯥꯛꯅꯕꯒꯤꯗꯃꯛ ꯁꯦꯜ ꯇꯥꯟꯕ ꯀꯟꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯐꯥꯔꯝ ꯑꯗꯨꯒꯤ ꯁꯥ ꯁꯟ ꯑꯗꯨꯕꯨ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯂꯒ ꯃꯍꯥꯛ ꯁ꯭ꯀꯨꯜꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁ꯭ꯀꯨꯜꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯑꯇꯣꯞꯄ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯊꯕꯛꯁꯨ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯃꯍꯥꯛ ꯆꯍꯤ 16 ꯈꯛꯇ ꯉꯥꯏꯔꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯆꯤꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯊꯋꯥꯏ ꯆꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯆꯍꯤ ꯈꯔ ꯐꯥꯔꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯕ ꯃꯇꯨꯡ ꯐꯥꯔꯝ ꯑꯗꯨꯗꯒꯤ ꯐꯪꯂꯛꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅꯗꯤ ꯍꯤꯡꯕ ꯌꯥꯔꯛꯇꯕꯗꯒꯤ ꯃꯍꯥꯛ US ꯑꯥꯔꯃꯤꯗ ꯌꯥꯎꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯗꯣ ꯃꯍꯥꯛꯀꯤ ꯆꯍꯤ 16 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯔꯝꯅ US ꯑꯥꯔꯃꯤꯗ ꯌꯥꯎꯕꯒꯤ ꯆꯍꯤ ꯁꯨꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯁꯥꯁꯤꯟꯅꯕ ꯆꯦ ꯆꯥꯡ ꯄꯥꯏꯗꯨꯅ US ꯑꯥꯔꯃꯤꯗ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯣꯜꯂꯛꯄ ꯆꯍꯤꯗ ꯑꯁꯦꯡꯕ ꯄꯨꯝꯅꯃꯛ ꯈꯪꯅꯔꯛꯇꯨꯅ ꯃꯍꯥꯛꯄꯨ US ꯑꯥꯔꯃꯤꯗꯒꯤ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯆꯍꯤ ꯑꯃ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯔꯦꯜꯋꯦ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯅ ꯌꯥꯎꯅ ꯃꯍꯥꯛ ꯂꯣꯁꯨ ꯇꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯖꯣꯁꯦꯐꯤꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯈꯤ꯫ ꯃꯍꯥꯛꯅ ꯂꯣ ꯇꯝꯂꯤꯉꯩ ꯅꯣꯡꯃ ꯈꯟꯅ ꯆꯩꯅꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯂꯣ ꯇꯝꯕꯒꯤ ꯃꯪꯂꯥꯟ ꯑꯗꯣ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯅꯤꯡꯍꯟꯅꯕ ꯇꯧꯗꯨꯅ ꯃꯍꯥꯛ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁ ꯀꯝꯄꯦꯅꯤ ꯑꯃꯗ ꯁꯦꯜꯁꯃꯦꯟ ꯑꯃ ꯑꯣꯏꯅ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯒꯥꯔꯤ ꯇꯌꯥꯔ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯌꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯦꯅꯥ ꯇꯥꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 90 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯣꯏꯜ ꯀꯝꯄꯦꯅꯤ ꯑꯃꯅ ꯃꯉꯣꯟꯗ ꯒ꯭ꯌꯥꯁ ꯁ꯭ꯇꯦꯁꯟ ꯑꯃ ꯆꯂꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕ ꯑꯗꯣ ꯃꯍꯥꯛꯅ ꯂꯧꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯒ꯭ꯌꯥꯁ ꯁ꯭ꯇꯦꯁꯟ ꯑꯗꯣ ꯀꯁꯇꯃꯔ ꯌꯥꯝꯅ ꯂꯥꯛꯑꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯁꯇꯃꯔꯕꯨ ꯄꯦꯜꯍꯟꯕ ꯍꯩꯕ ꯃꯒꯨꯟ ꯑꯗꯨꯅ ꯒ꯭ꯌꯥꯁ ꯁ꯭ꯇꯦꯁꯟ ꯑꯗꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯒꯤ ꯃꯇꯝ ꯑꯗꯣ ꯂꯥꯛꯄ ꯍꯧꯔꯛꯄꯗ ꯂꯥꯏꯕꯛꯅ ꯑꯃꯨꯛ ꯃꯍꯥꯛꯄꯨ ꯅꯩꯍꯠꯄꯤꯔꯝꯃꯤ꯫ ꯃꯇꯝꯗꯣ ꯑꯃꯦꯔꯤꯀꯥꯗ ꯏꯀꯣꯅꯣꯃꯤꯛ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯒ꯭ꯌꯥꯁ ꯁ꯭ꯇꯦꯁꯟ ꯑꯗꯣ ꯃꯌꯥꯏ ꯆꯥꯏꯊꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯣꯏꯜ ꯀꯝꯄꯦꯅꯤ ꯑꯗꯨꯅ ꯒ꯭ꯌꯥꯁ ꯁ꯭ꯇꯦꯁꯟ ꯑꯗꯣ ꯑꯃꯨꯛ ꯂꯧꯁꯤꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯆꯍꯤꯗꯨꯃꯛꯇꯗ ꯃꯍꯥꯛꯀꯤ ꯍꯩꯁꯤꯡꯕꯗꯨ ꯎꯕꯗ ꯑꯇꯣꯞꯄ ꯑꯣꯏꯜ ꯀꯝꯄꯦꯅꯤ ꯑꯃꯅ ꯃꯍꯥꯛꯄꯨ ꯑꯣꯏꯜ ꯁꯔꯚꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯁꯦꯟꯅꯍꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯣꯏꯜ ꯁꯔꯚꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯣ ꯆꯂꯥꯏ ꯆꯂꯥꯏꯅ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯀꯁꯇꯃꯔꯁꯤꯡ ꯑꯗꯨꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯃꯛꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯗ ꯃꯍꯥꯛ ꯌꯦꯟꯒꯤ ꯑꯣꯏꯕ ꯃꯈꯜ ꯃꯊꯦꯜ ꯀꯌꯥꯒꯤ ꯑꯦꯟꯁꯥꯡ ꯊꯣꯡꯗꯨꯅ ꯀꯁꯇꯃꯔꯁꯤꯡꯗꯨꯕꯨ ꯄꯤꯖꯔꯝꯃꯤ꯫ ꯃꯇꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯥꯏꯗ ꯆꯤꯀꯟ ꯑꯗꯣ ꯃꯃꯤꯡ ꯌꯥꯝꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯍꯤ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯇꯣꯛꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯍꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔ ꯃꯥꯏ ꯄꯥꯛꯅ ꯆꯂꯥꯏꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯔꯦꯁꯇꯨꯔꯦꯟ ꯆꯂꯥꯏꯕ ꯃꯤꯑꯣꯏ ꯑꯃꯒ
ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯣ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯆꯂꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯦ ꯑꯋꯥꯕ ꯑꯃ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯑꯋꯥꯕ ꯑꯃ ꯍꯥꯏꯕꯗꯨꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯅꯧꯅ ꯍꯥꯡꯖꯔꯤꯕ ꯔꯦꯁꯇꯨꯔꯦꯟ ꯑꯗꯣ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯤꯡꯖꯤꯟꯕ ꯇꯥꯔꯝꯃꯤ꯫ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯏꯊꯤꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯆꯍꯤꯅ 75 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯃꯍꯥꯛꯀꯤ ꯐ꯭ꯔꯥꯏꯠ ꯇꯧꯊꯣꯛꯂꯕ ꯌꯦꯟꯒꯤ ꯃꯊꯦꯜ ꯑꯗꯨꯒꯤ ꯔꯦꯁꯤꯄꯤ ꯑꯗꯣ ꯌꯣꯟꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ KFC ꯍꯥꯏꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯀ꯭ꯂꯥꯎꯗꯤꯌꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯌꯦꯟꯒꯤ ꯃꯊꯦꯜꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯗꯨꯅ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯁꯤꯡꯒꯤ ꯃꯄꯨꯗ ꯃꯍꯥꯎ ꯇꯪꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯃꯍꯥꯎ ꯑꯗꯣ ꯄꯥꯝꯂꯕꯗꯤ ꯐ꯭ꯔꯦꯟꯆꯥꯏꯖ ꯂꯧꯕꯤꯅꯕ ꯃꯈꯣꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯔꯦꯁꯇꯨꯔꯦꯟ ꯃꯄꯨ ꯑꯃꯠꯇꯅ ꯃꯍꯥꯛꯀꯤ ꯌꯦꯟꯒꯤ ꯃꯊꯦꯜꯁꯤꯡ ꯑꯗꯣ ꯄꯥꯝꯂꯝꯗꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤൻ ꯅꯤꯡꯍꯟꯅꯕ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯔꯦꯁꯇꯨꯔꯦꯟ ꯃꯄꯨꯁꯤꯡ ꯎꯅꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯌꯥꯝꯅ ꯆꯥꯎꯕ ꯔꯦꯁꯇꯨꯔꯦꯟ ꯑꯃꯒꯤ ꯃꯄꯨꯅ ꯃꯍꯥꯛꯀꯤ ꯐ꯭ꯔꯥꯏꯗ ꯆꯤꯀꯟꯒꯤ ꯔꯦꯁꯤꯄꯤ ꯑꯗꯣ ꯐ꯭ꯔꯦꯟꯆꯥꯏꯖ ꯂꯧꯕ ꯌꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯍꯥꯛꯀꯤ ꯀꯦꯟꯇꯨꯀꯤ ꯐ꯭ꯔꯥꯏꯗ ꯆꯤꯀꯟ ꯍꯥꯏꯕꯗꯤ KFC ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯄꯥꯝꯅꯕ ꯃꯊꯦꯜ ꯑꯃ ꯑꯣꯏꯔꯛꯈꯤ꯫ ꯉꯁꯤꯗꯤ ꯆꯠꯂꯤꯕ ꯆꯍꯤ 2022 ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ 146 countries and territoriesꯗ 24,998 KFC ꯑꯥꯎꯠꯂꯦꯠ ꯂꯩꯔꯤ꯫ ꯉꯁꯤꯒꯤ ꯀꯣꯂꯣꯅꯦꯜ ꯍꯥꯔꯂꯦꯟ ꯁꯦꯟꯗꯔꯒꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯗꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯏꯊꯤꯕ ꯅꯪꯂ ꯐꯥꯎꯕꯁꯨ ꯃꯍꯥꯛꯀꯤ ꯍꯣꯠꯅꯕ ꯀꯟꯕ ꯍꯟꯕ ꯂꯩꯇꯕ ꯃꯍꯥꯛꯀꯤ ꯊꯧꯅꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯐꯤꯔꯥꯜ ꯑꯗꯣ ꯄꯥꯏꯍꯟꯕ ꯉꯝꯈꯤ꯫